Prithivida afau miyoi kya gi wari akhoi na takre college drop out kya na billionaire oirakhiba gi wari nang soidana taramlani adubu aina ngasi panjarakadoriba misak asidi supnagi class 10 fawba khaktang tamlakba masada karigumba hiram amatagi degree amata paidaba adubu masagi honajaman khaktana millionaire oirakhiba nupa ama khakki maramdani hauzik simagi wari tana social media amadi news channel kya da viral oiri world da khwaidagi paisa paiba misak oiramba Bill Gates na faw masigi nupasi thawaina unaba laknibani nang huzik misak si kanano haiba khangning mana khoro khotlamlani adugumlaba huzik social media da su yamna kan viral oriba class 10 phawa pass tawbungamdaba adubu sa kaktang khak yollaga millionaire oirakhiba nupa adudi mayamna su thoidok henona khangnaraba ikhoina social media da su yamna toina thengnaba Dolly Chaiwala asini mayamna su hana soidna masigi nupa si YouTube natraga atopa social media platform da soidna ubiramnani mahakki sayonbagi moong mato usidani mana maming sega kaina satlibasi magi sasi nomagi thaudrabadi numidang tumba yadaba mi faw yaurivani isamsam midi tokro prithivida far miyoi kya faw magi sasi thawaina thakpa laknarivani ikoi kuidringi mamangda matam amada world da khwaidagi pisa paiba nupa oiramba Bill Gates na faw Dolly Chaiwala gi sasi thawaina thakpa laklivani magi sasi fazana naidi nevizani aduga huji akhoina khangningliba wahangdi class 10 phaw pass tawduba degree amata paidaba miyoi esna matau karamna sa kaktang yollaga millionaire oirakhibuno haibasini Dolly Chaiwala si kanano mahakna matau karamna millionaire oiraklibuno haibasi ngasi video sidai khangminasi Dolly Chaiwala gi maming asengbasi Sunil Patil haina kau mahak si 1998 te Hindu family amada poksaba yamna lairaba masan class 10 fawba lekai gi government school da tamki paisa lejidabna maram oiraga class 10 faw loisanba ngamdana lairik tamba toktholaga mahak sa oina yonki magi sagi dukan asi Nagpur gi lambi mapal amada yamna pikna famjaba Dolly ki tapri haina mingthomna sa thakpham amakhani mahak si kaisule jidaba class 10 fawbutang tamba miyoi oiramdagi haujikti magi hona zamana paisa fazana paidba natna celebrity amasu oire magi sathakpam si ayamana school college tamliba satrana ayamba sathakpalai magi naikhaiba moong matawsida satra singna mabu Johnny Depp haina kobi mana nukti magi dukan da lakpa si yamna neiba moongda KTM bike ama thoroga lai neiba haibabu bluetooth asang mamasu manakok na theli aduga kuchu khara maksarasu spec yellow masu amasu hekta upkhaiwini aduga maksi mayamna hena sak khangna helakriba si ikoi kuidringai mamangda hauji world da paisa khwaidagi paibada tare chubada leiriba Bill Gates na laglaga magi dukan gi sa thakpagi video ama Bill Gates na magi Instagram thagalakpa asidagini hauji Dolly Chaiwala si international news ama oiri India da far news channel kyana magi maramda interview loduna thagana rakhi interview ma da Bill Gates na sa thakibagi maramda hangbada Dolly Chaiwala na madi Bill Gates si hana masak khangde somnagi foreigner ama manbagi isam samna sa fida khivni aduga nongama da magi maramda social media se da puksai saraga leramudai nuwa du Bill Gates ni haiba khanglaki hairi मेरे को बिल्कुल पता नहीं था मैं तो समझा था कि फॉरेन कंट्री के बंदे हैं इनको चाय पिलाना चाहिए तो मैंने चाय पिलाया मेरे को बिल्कुल अनुभव नहीं था aduga hoji khanglibasi magi sasi kamaina tawbuno amadi mana kamaina sa yolaga billionaire oirakhibuno haibasini magi sasi khwaidagi hongda lupa 3 pi aduga nongmada mana sa yonba khaktara taliba paisa si lupa 3 mukki changdani masida sunatna mahak si social media influencer ama oibana atopa income source kya amsu lei mi kharana di masi hek ubada sapri kaina so hekta haibiribani adubadi magi style si pura sapri ni sapri gi style oizaragasu magi style si mana hek sayon ba horokpudagi yam consistent oina torokpuna hojikti sapri ni habida yamna lalani masigi style si magi oiba yamna unique oiba style ama oikrabani masina magi sagi dukan adugi brand amani haiba faw yai aduga aikoina sapri ana laknari kana midi millionaire oikrabani aikoina Dolly Chaiwala dagi tamsinba yaba yamna kanaba gun khara hairagadi magi honaba kanba magi khanjakiba thabak adu da focus piraga consistent oina thabak toba amadi mina nangi tungda wangang bada onsinduna matam manghandaba asini aduna nang lairik laisum mapung fana tambang ngamhaudragasu honaba bu leptraba nasara nasabu thazaraba nang soidra mai pakpa mi ama oibang ngamgani matam amada mayamna mabu sapri haidan laknabi adubu mana mawal lodi magi masagi style ni khanjaduna kanadaba miyoi singduga onsinnaraga matam manghande aduna hojikti ma mayamna sak khangnaraba sa yonba millionaire ama oire Dolly Chaiwala gi punsi sidike khoine khangmangami madudi nangna punsida mai pakke hairabadi thabak chilau thiganu amadi thabak asi sap mane